Missouri collection gi mai kaidagi anma mukta da khwai puna mapu no chabaga loina na taram na uksari ngasi gi pauche dagi marui ba pau khara khanganjari ahanba native peoples convention pangthokre native peoples na nako terrorism external aggression puna thengamina na ba haiba wari trying to lawkhre delimitation bill passed of the one nation one election na ba hona ba India langana amu hana thaba paikali kathel phambi sina TMC de thomjangre police ka mungna bada kathel phambi ama nuti police ama chokle kathel phambi singi khongjang handokpiu TMC Mayenmar gi leimaidgi yeknabsingna India gi mayokta sijinahalloi Min leba asi de lai gi harabadi bande matram sakadabani naga hosis ki case national commission for scheduled tribe da wakat kre aphimpa gi kuntha tere suba mapok kumon thorum pangthokre selfie aman awaba ta halakpa yai commercial activity fail oire loken tha tarki jarak phangba yai joint tribe council na korba shutdown handokre phajin gi banaga tar tharuk trabadi makha ta ba khungjang lakadori hajik pau sandong namuk pijari unified response Habi hiram the Native Peoples Committee Manipur NPCM na sinduna ngasi Kampopi district ki Makhan village the first Native Peoples Convention pangthokre namda masita lawle ba extreme aggression asi Native Peoples na punna poram jamina duna thengna ba madi narco terrorism asi Native Peoples ki yana bo bana punna thengna mi duna lamda masi narco economy asi muthat pa haiba wari yauna tongan ba wari try doing asi ki convention adu da punna lawkhre Native Peoples in the period liba threats in punna thenamina ba haiba pandamda mifam asi pangthokpani haina Native Peoples Committee Manipur NPCM ki convener asangka sana phungdokre masi pangthokiba convention asi mari leinena asangka sana makhatan hai Manipur da mahu sagum nungsi jana na lamina balamda mama uhensi harabadi mapan namdai changsileba external aggression singna chathak leba thong sing asi loisenba amadi security orga micha mikhai naiba Assam Rifles na lokthokpa mathokta loinena Home Commissioner naga miui taruk thiba khangdanaba laidi haina phongdorpa adu asoibani naga hi miui taruk adu miya mamangda kidnap tawkhibani phajin khiba naga gi miui taruk thadok trabdi irang thorkani tikta kaidan thadorkona punamagi afabo iminagani haki Native Peoples Convention ga mai ne lokhiba wari trying to edidi kuki khulai paibesin da lenga kalainai ba su lokthokpa Mr. Mikhai Naiba Thong Chathaba Maramna Assam Rifles Lokthokpa Madi Miyamna Thajaba Security Force na mahut sinba census tawdringi mangde NRC update tawba chetlasi interest da Maitai Naga MLA amadi NPA CM gi mihut sing mifam bangtokpa NPCM na Native People gi thabak thomda kanagumba khana kihelakpa amadi lenga ki maikaidigi phajin punsinba laklabdi punna thengnaminaba NPCM gam saminariba sinna tokhai tanaba lalong kya state natoi India lenga na silarabdi madudage thamna leiba External aggression Native People na punna thengnaminaba district ta tawti NPCM gi mifam pangthoktuna apunba development program na bahonaba narco terrorist asi Native People yengnaba oibana CSO village authority amadi lenga ki department ge chungchina duna lamdam asida narco economy muthanaba khungthang lokhatpa Manipur tholiba crisis asi marik chumba khudam changdong ke apathoktuna national ki thakta press conference tawba yauna parliamentary singa interaction tawba hajik phawa tharukana lairiban naga misam taruk phawa NPCM na anba leitana thengnagani amadi sahi khudingi June ani de Native Peoples Convention pangthokpa sini asigi pangthokiba Native Peoples Convention adu de Juris Abonmai amadi Assam Prince na moderator oina saruk yakhiba loina resource person oina retired IS K Timothy Jimik Department of Law MUG SOD Dr. Y. Premanda, Demographer Dr. R.K. Narendra Amadi, IGTU gi Assistant Professor Homen Thangjamna Oiki. Loinana, Lamdamasa Laiba Naga Amidi Mete Singi Tongan Basi Singi Mihu Singsu, Kananaba, Aduda Saryaki. Lebangas de Lagi Harabdi, one day matram Sakadavani. India de Lagi Harabdi. Wandi matram amadi janagana mana sakadabni haina West Bengal gi Chief Minister Subendu Adhikari na phongtokre loina na India de lagi harabadi 20 January amadi 15 August kai khunna utkadabani school himte wande watram sakpa compulsory oire masi India gi culture amani sanatan gi culture ni Bharat haraga Hindustan amadi India khangnei leba asi atopa kana amagi makhutta sinaba yaroi
Panba yabadi Subendu Adhikarina West Bengal ki Chief Minister hek oirakpadagi lengaki school khudimak amadi lengaki senthang makhara salaiba school punamak prayer matamda Vande Mataram sakpa haibasi compulsory ohinkrabani. Laiba Nixingba yai West Bengal da Subendu Adhikari ki lengak latringi mamangda school khudimakta Rabindranath Tagore na iramba janagana mana sakton lakibani. Adubu sahi khagi mamangda Trinamool Congress ki lengak lakibdi isela sida lising masawapan supna mangada Bengal khaidokpagi mayokta iramba isai Banglar Mati Banglar Zal haiba isai asibu ise ki songa ma oina sahanki adubu hojingna Bankim Chandra Chattopadhyayna iramba Vande Mataram haina sakadabani haibagi athang Subendra Adhikari gi lengana tawtharikibani hai nakalamarom Congress ki MP Sasi Aruna official oiba program singda Vande Mataram gi mapung phana sakpagi tangai phadaba karisu leite lenga ki thawng asi micha miyam da atamna pressure piba oina thokani Vande Mataram Nation Song ni Nation Song salakpada punamuna hawatune kai khunna butuna laki adubu Nation Song gi edition mapung phana loiba phaw program khating sakpa compulsory ohin ba haibasi achumba khongthang nate haina phongdorangri Myanmar gi leimaidgi yeknabsingna India gi mayokta sijinahalloi Min Myanmar leimaidgi yeknabsingna India gi mayokta khak sijinahalloi haina Myanmar gi President Min angna Prime Minister Narendra Modi da chawna thajaba pikre wafam asi Myanmar gi President Min angna India da lakiba khongse ki manungchina Prime Minister Narendra Modi unakib da phongdokhibini President Min angi wafam asi ta yeknaba leibak Pakistan amadi China soida nungnangwa amadi poklamngani hairi unakhiba da Prime Minister Narendra Modi na so Myanmar gi sovereignty amadi territorial integrity gi dama mapung phana India na sogotpaga loina mateng pangan habi thajaba pikre Lusingbani na India amadi Myanmar leibak ki makta amana amagi mateng pangna border area da thone pesarana basing matang na so yamna kunna khana leina ki hairi Foreign Secretary Bikram Misri na India gi Prime Minister Narendra Modi amadi Myanmar gi President Min ang unakhiba du gi matang da phongdorki Myanmar haiba leba asi international oiba complex chawna leiba leba amani adubu India ni yumthang leiba Myanmar ga pun thapuk tawminaba yana mathokta Myanmar ga tainai border gi area asi pun kilometer 1.4 ni India amadi Myanmar leba ani sida santi lena ba hona ba border area sing asi yamna phajana ngak sin bagi tangai phadaba lei Nomaijing Reserve Forest law gi wang chamba camping tawba expedition singba thenabdi tha tarki jail natural fine natraga animak chera koina phangba ya haina Manipur lenga ki forest department gi mekedi phongdoli Central Forest Division gi Division Forest Office tagi thadok pachi roraman hai Nomaijing Reserve Forest law ne yada mong camping tawba naron da changla expedition tawbi paw phongle hai ba thabak thoram sing chi forest ecological balance da Chon batana tana wildlife ta akaiba piba khakdana tana Indian Forest Act 1927 gi mayoktani maramasina range office amasung staff sina changlai na patrolling tawna ba khangan khibaga loinana madudu thengnar koi muising thata phawba jail di thamba natraga fine then ba yai maramsina miyam haiba thapasing asi makha tana tawbigenu haina appeal tawragdi airport photo kapa amadi selfie lawa bi hongna sani adubu Directorate General of Civil Aviation DGCN ki anoba changlo kangna anoba chana kanglon amagi matung in airport ki sensitive area da photo loba amadi selfie tomna badi no flying list ya halukna awaba tar pa ya heri report asi matung in airport ki yam sensitive ebam hamji da ayaba logdana photo number selfie tawba reel number shot loba amadi travel blog tawibasing gi mayokta akan basana kanglon sengkhri Anoba chana kanglon asigi matungina karingma miwe amana chana kanglon asigi wangwada thabak tomnabadi sahi khara natranga matam pumbagi oina no flying gi list thamlakpada natana photo number sijinaribu khulai singsu sis tawgibe airport ke official sina phongtorpagi matungina section thawang chi punamaki security gi yanaga paikhalakpani atamna na changna kanglon gi wangwada thabak tawba thingnabdi achawu fine then ba yawna tongan tongan ba case ka ju pal yai hairi hajiki wenadi matang asida paul sinjari